ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯍꯥꯛꯇꯤ ꯉꯁꯤꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯖꯕ ꯍꯟꯗꯦ꯫ ꯐꯖꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯑꯀꯦ ꯑꯃꯧ ꯀꯌꯥ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯤ꯫ ꯃꯀꯦ ꯁꯦꯝꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯕ ꯁꯪꯇꯞ ꯑꯃꯗ ꯁꯤꯡꯖꯨ ꯕꯣꯔꯥꯒꯤ ꯄꯣꯠꯐꯝ ꯐꯝꯃꯤ꯫ ꯃꯃꯤꯠ ꯉꯥꯎꯕ ꯅꯨꯄꯥ ꯀꯌꯥ ꯑꯍꯜ ꯅꯍꯥ ꯈꯥꯛꯇ ꯅꯨꯡꯁꯤ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯡꯖꯨ ꯂꯩꯗꯨꯅ ꯆꯥꯔꯤ꯫ ꯑꯁꯦꯡꯕꯗꯤ ꯅꯨꯄꯥꯁꯤꯡꯗꯨ ꯁꯤꯡꯖꯨꯒꯤꯗꯃꯛ ꯂꯥꯛꯄꯗꯤ ꯅꯠꯇꯦ, ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕ ꯐꯪꯖꯅꯕ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯅꯃꯥꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ "ꯏꯃꯥꯒꯤ ꯃꯅꯤ, ꯑꯩ ꯃꯅꯤ, ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯨ? ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯁꯤꯡꯖꯨ ꯃꯌꯥꯜ ꯍꯦꯛꯎ ꯍꯥꯏꯕꯗꯨꯕꯨ ꯍꯦꯛꯂꯨꯔꯕ꯭ꯔꯣ?" ꯅꯨꯡꯁꯤ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯅꯤ ꯑꯁꯤ ꯏꯪ ꯇꯞꯄꯤ, ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯃꯃꯥꯅ ꯄꯣꯠꯐꯝ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯥꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯅꯃꯛ ꯇꯧꯏ꯫ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯖꯕꯅꯤ, ꯃꯄꯥꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯗꯨꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯃా ꯃꯆꯥ ꯑꯁꯤꯕꯨ ꯍꯟꯅ ꯌꯦꯡꯂꯛꯄ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯍꯥꯛꯅ ꯉꯝꯅꯕ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ꯫ ꯑꯃꯨꯛ ꯁꯦꯜ ꯆꯤꯜꯂꯛꯄ ꯃꯇꯥꯡꯗ ꯅꯨꯄꯥ ꯅꯍꯥꯗ ꯏꯔꯥꯡ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯅꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤ, "ꯁꯤꯡꯖꯨ ꯄꯥꯟꯗꯤ ꯍꯦꯛꯂꯨꯔꯕꯅꯤ, ꯀꯣꯕꯤꯒ ꯀꯣꯝꯄ꯭ꯔꯦꯛꯀꯗꯨꯗꯤ ꯏꯃꯥꯅ ꯍꯦꯛꯂꯨꯔꯣ꯫ ꯏꯪꯈꯣꯜꯁꯦ ꯅꯥꯄꯤ ꯉꯥꯛꯇ, ꯑꯩ ꯆꯪꯕ ꯇꯜꯂꯤ, ꯀꯥꯛꯐꯩꯅ ꯄꯛꯇꯧ ꯃꯥꯜꯂꯤ꯫ ꯅꯪꯁꯨ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯂꯦꯝ ꯂꯩꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯣꯡꯂꯤꯕ ꯅꯥꯄꯤꯁꯤꯡꯁꯦ ꯈꯔ ꯐꯣꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯗ ꯉꯥꯏꯔꯒ ꯂꯩ, ꯑꯩꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯀꯣꯝꯂꯕꯗꯤ ꯃꯐꯩꯗꯣ." "ꯑꯩꯕꯨ ꯊꯕꯛ ꯀꯩꯝ ꯇꯧꯗꯕ ꯃꯑꯣꯡꯗ? ꯑꯩꯁꯨ ꯅꯨꯄꯤ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡ ꯏꯃꯥꯅ ꯆꯠꯈ꯭ꯔꯒ ꯇꯧꯔꯤꯅꯤ꯫ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯍꯣꯠꯅꯕꯗ ꯏꯃꯥꯅ ꯄꯨꯟꯐꯥꯎ ꯆꯪꯗ꯭ꯔꯕꯅꯤ." "ꯌꯥꯔꯦꯁꯦ, ꯉꯥꯡꯗ ꯂꯩꯔꯅꯨ, ꯀꯣꯕꯤꯗꯣ ꯑꯩ ꯍꯦꯛꯂꯨꯔꯒꯦ꯫ ꯅꯪ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯊꯦꯡꯈ꯭ꯔꯦ꯫ ꯃꯧ ꯀꯇꯟ ꯈꯔ ꯏꯟꯁꯥꯡ ꯊꯣꯡꯕ ꯇꯟꯕꯒꯤ ꯑꯩꯒꯤ ꯄꯣꯠꯐꯝꯗꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯍꯦꯛ ꯂꯩꯕ ꯂꯥꯛꯏ, ꯆꯥꯛꯀ ꯆꯥꯅꯕ꯫ ꯑꯗꯨꯅ ꯑꯩꯅꯦ ꯄꯣꯠꯐꯝꯗ ꯄ꯭ꯔꯞ ꯊꯣꯛꯇꯕ ꯌꯥꯗꯕꯅꯤ." ꯃꯅꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯃꯤ ꯈꯔ ꯑꯗꯨꯃꯛ ꯇꯤꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ, ꯄꯥꯈꯪ ꯃꯆꯥ ꯈꯔꯁꯨ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯔꯤ꯫ ꯍꯅꯨ ꯂꯝꯆꯥ ꯏꯇꯣꯆꯥ ꯃꯍꯥꯛꯁꯨ ꯁꯣꯜꯂꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤ ꯇꯣꯝꯕꯤꯗ ꯅꯣꯛꯐꯦꯠ ꯌꯦꯡꯂꯗꯨꯅ ꯍꯥꯏ, "ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯕꯦꯝꯃ, ꯑꯗꯨꯛ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯍꯨꯃꯥꯡ ꯃꯔꯤꯛꯀ ꯀꯥꯔꯒ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯂꯒ ꯅꯪꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕꯅꯤ ꯇꯧꯔꯤꯕꯁꯦ, ꯑꯩꯗꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯤꯒꯤ ꯊꯕꯛꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯣꯏꯅ ꯇꯧꯅꯕ ꯇꯧꯔꯨꯅꯤ꯫ ꯁꯦꯜ ꯍꯥꯏꯔ ꯅꯣꯡꯃꯗ ꯀꯩꯁꯨ ꯌꯥꯝꯅ ꯇꯥꯜꯂꯝꯃꯣꯏ, ꯀꯩꯗꯧꯅꯤ ꯅꯁꯥ ꯋꯥꯔꯒ ꯇꯣꯛꯅꯕꯅꯤ." "ꯑꯩꯅꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯈꯨꯔꯥ? ꯊꯕꯛ ꯑꯇꯩ ꯂꯩꯇ꯭ꯔꯒꯅ ꯑꯩꯒꯤ ꯁꯦꯜ ꯍꯥꯞꯄ ꯄꯛꯁꯤ ꯑꯆꯧꯕꯗꯣ ꯑꯣꯏꯅ ꯁꯦꯟꯅꯗꯨꯅ ꯏꯅꯥꯛꯇ ꯂꯩꯔꯣ ꯍꯥꯏꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ?" "ꯃꯥꯏꯗ ꯈꯨꯔꯥ, ꯑꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦ꯫ ꯏꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯈꯤꯕꯒꯤ ꯊꯃꯣꯏ ꯃꯩꯆꯥꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ꯫ ꯈꯨꯔꯥ ꯁꯤꯈ꯭ꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕꯒꯤ ꯃꯩꯆꯥꯛꯀꯅꯦ ꯑꯩ ꯑꯃꯨꯛ ꯐꯪꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯔꯒꯦ." ꯋꯥꯍꯩꯗꯨꯗ ꯏꯇꯣꯆꯥ ꯁꯥꯒꯠꯂꯝꯕ ꯑꯁꯥꯒ ꯄꯨꯡꯀꯥꯏ ꯏꯊꯛ ꯊꯛꯀꯅ ꯍꯦꯛꯇ ꯈꯨꯝꯃꯤ, "ꯏꯔꯥ ꯅꯨꯡꯁꯤ ꯇꯣꯝꯕꯤ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ? ꯑꯩꯁꯨ ꯍꯦꯛꯇ ꯁꯤꯔꯗꯧꯁꯤ ꯉꯥꯏ꯫ ꯃꯤ ꯁꯣꯝꯗꯅ ꯑꯩꯅ ꯍꯛꯆꯥꯡ ꯐꯅꯕꯅꯤ ꯍꯥꯏꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒ ꯇꯧꯗꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯀ ꯆꯥꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯨꯔꯥ ꯁꯥꯎꯕꯤꯈꯤꯅꯨ, ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ." "ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯁꯥꯎꯕ ꯉꯝꯒꯗ꯭ꯔꯣ? ꯁꯥꯎꯕꯤꯗꯦꯗ, ꯁꯤꯗꯧꯕ ꯑꯩꯅ ꯁꯤꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯏꯇꯣꯆꯥ ꯑꯩꯗꯤ ꯃꯣꯏꯒꯤ ꯆꯍꯤ 100 ꯈꯛ ꯄꯨꯟꯁꯤꯗꯧ ꯅꯠꯇꯦ, ꯆꯍꯤ 200 ꯍꯦꯟꯅ ꯄꯨꯟꯁꯤꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯅꯪ ꯂꯨꯈ꯭ꯔꯥꯕꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏ, ꯑꯩꯒ ꯉꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ." ꯈꯨꯔꯥ ꯑꯁꯤꯃ ꯑꯣꯟꯊꯣꯛꯄ, ꯑꯁꯤꯕꯨ ꯐꯥꯒꯤꯅꯦꯅ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ꯫ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ, ꯑꯔꯦꯝꯕꯗ ꯍꯅꯨꯕ ꯅꯪ ꯃꯌꯥꯝꯒꯤ ꯂꯤꯆꯩ ꯃꯔꯨ ꯆꯥꯖꯅꯤ꯫ "ꯅꯪꯅ ꯑꯃꯨꯛ ꯇꯥꯍꯜꯂꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯅꯪꯕꯨ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯂꯤꯆꯩ ꯆꯥꯔꯕꯁꯨ ꯆꯥꯖꯔꯒꯦ꯫ ꯅꯪꯗ ꯏꯅꯥꯛꯇ ꯂꯩꯕꯤꯗꯨꯅ ꯑꯩꯒꯤ ꯄꯛꯁꯤꯗꯣ ꯁꯪꯕꯤꯔꯣ꯫ ꯁꯦꯛꯄꯤ ꯃꯥꯟꯕꯤ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯗꯨꯅ ꯑꯩꯒꯤ ꯄꯛꯁꯤꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕꯗ ꯑꯩ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯦ꯫ ꯀꯔꯥꯏꯗꯒꯤ ꯑꯩ ꯈꯨꯔꯥꯒꯤ ꯆꯤꯡꯒꯟꯕꯤ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯦꯝꯒꯣꯏꯕ ꯉꯝꯖꯔꯔꯣꯏ꯫ ꯈꯨꯔꯥꯅ ꯄꯛꯁꯤ ꯁꯪꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯔꯒꯅ ꯑꯩꯉꯣꯟꯗ ꯀꯣꯛ ꯄꯤꯕꯤꯔꯣ꯫ ꯑꯩꯅꯦ ꯆꯦꯛꯁꯤꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯗꯨꯅ ꯄꯛꯁꯤꯗꯣ ꯁꯦꯟꯅꯖꯒꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯍꯨꯔꯥꯟꯕꯤꯅ ꯃꯤꯁꯨ ꯂꯩꯇꯦ꯫
ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯪ ꯁꯤꯅ ꯑꯋꯣꯏꯕ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯐꯥꯒꯤ ꯐꯔꯥꯡ ꯍꯦꯛꯇ ꯇꯥꯛꯇꯣꯛꯏ ꯑꯁꯤꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯑꯋꯥꯡꯒꯤ ꯉꯥ ꯌꯣꯟꯕꯤ ꯃꯥꯏꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯂꯤꯕꯗꯣ ꯃꯥꯗꯤ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯅꯥꯃꯩꯁꯤ ꯄꯥꯏꯔꯒ ꯏꯇꯨꯡ ꯏꯟꯅꯔꯛꯇꯣꯏꯅ ꯇꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯂꯒ ꯑꯗꯨꯝ ꯈꯨꯝꯃꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯈꯨꯔꯥꯒꯤ ꯋꯥꯁꯤ ꯏꯅꯦ ꯃꯥꯏꯉꯧꯕꯤꯅꯁꯨ ꯈꯨꯔꯥꯕꯨ ꯄꯥꯝꯖꯔꯗꯨꯕꯨ ꯌꯨꯝꯗ ꯀꯣꯛ ꯄꯨꯁꯤꯟꯕꯤꯔꯣꯗꯅ ꯂꯝ ꯍꯦꯜꯂꯤꯕ ꯈꯨꯔꯥꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯡꯗꯣ ꯋꯥꯔꯛꯅꯕ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈ꯭ꯔꯥ ꯑꯣꯏꯔꯛꯂꯒ ꯃꯥꯏ ꯈꯨꯏꯔꯕꯤ ꯃꯉꯩ ꯅꯤꯛꯄꯤ ꯍꯅꯨꯕꯤꯗꯨꯕꯨ ꯂꯧꯕ ꯍꯧꯅꯗꯦꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯤꯊ ꯍꯦꯛ ꯅꯣꯛꯏ ꯏꯇꯣꯆꯥꯒꯤ ꯋꯥꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯅꯤꯒ ꯈꯪꯅꯕ ꯂꯤꯟꯊꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯗꯤ ꯏꯇꯣꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯇꯥꯃꯅꯤꯒꯤ ꯃꯃꯥꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕꯁꯤꯐꯥꯎ ꯅꯨꯄꯥ ꯅꯍꯥꯗ ꯏꯔꯥꯡ ꯇꯧꯏ ꯂꯥꯏꯝ ꯍꯩꯅꯗꯦ ꯃꯁꯥꯒꯤ ꯃꯥꯏ ꯈꯖꯤꯛꯇꯐꯥꯎ ꯌꯦꯡꯗꯦ ꯁꯤꯃꯛ ꯑꯣꯏꯔꯝ ꯇꯥꯏ ꯇꯥꯃꯅꯤꯒꯤ ꯃꯄꯥꯗꯨꯅ ꯃꯣꯏꯒꯤ ꯏꯃꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯝꯕꯤ ꯊꯤꯔꯒ ꯂꯩꯈ꯭ꯔꯤꯗꯣ ꯃꯔꯝ ꯆꯠꯁꯤꯅꯅꯤ ꯑꯩ ꯇꯥꯃꯅꯤꯒ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯍꯧꯕꯅ ꯆꯨꯝꯒꯅꯤ ꯃꯣꯏ ꯃꯃꯥꯒꯤ ꯂꯤꯆꯠꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯁꯤꯡꯖꯨ ꯃꯌꯥꯜ ꯁꯣꯏꯗꯨ ꯂꯩꯔꯤꯉꯩ ꯇꯦꯝꯕ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯅꯥꯀꯜ ꯋꯥꯏꯗꯨꯗ ꯉꯦꯛ ꯍꯦꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯅꯪꯒꯤ ꯅꯥꯛꯁꯤꯗ ꯍꯦꯛꯇ ꯄꯣꯊꯥꯒꯦ ꯂꯥꯛꯏꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯉꯛ ꯍꯦꯛ ꯉꯛꯅ ꯇꯦꯝꯕꯗ ꯌꯦꯡꯂꯒ ꯇꯥꯗ ꯈꯪꯉꯦ ꯀꯔꯤꯅꯣ ꯍꯣꯏ ꯃꯥꯏꯒ ꯑꯃꯠꯇ ꯍꯥꯏꯗ ꯐꯠꯇꯦꯛꯇ ꯆꯪꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯗꯤ ꯃꯤꯍꯨꯜꯒꯁꯦ ꯁꯤꯠꯀꯠꯈꯤꯕꯗ ꯊꯤꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯈꯪꯕꯒꯤ ꯁꯛꯐꯝꯗꯣ ꯍꯦꯛ ꯌꯦꯡꯅꯤꯡꯂꯛ ꯑꯩꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯒꯅ ꯋꯥꯈꯜꯁꯦ ꯈꯔ ꯍꯦꯛ ꯏꯪꯉꯤ ꯌꯨꯝꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯏꯁꯧꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦ ꯏꯁꯧ ꯂꯥꯡꯃꯟꯗꯅꯁꯨ ꯅꯣꯏꯅ ꯁꯦꯗꯣ ꯃꯁꯛꯇꯨꯁꯨ ꯈꯨꯊꯤ ꯆꯥꯗ ꯊꯤꯖꯤꯜꯂꯕꯅꯤ ꯑꯩꯁꯨ ꯑꯊꯤꯕ ꯃꯥꯒ ꯁꯨꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯥꯒꯤ ꯑꯊꯤꯕ ꯃꯁꯛꯇꯣ ꯂꯧꯅꯔꯛꯇꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩ ꯑꯊꯤꯕꯤ ꯃꯥꯒ ꯈꯥꯏꯅꯔꯗꯧꯅꯤ ꯍꯦꯔ ꯇꯥꯗ ꯏꯆꯦ ꯃꯦꯝꯇꯣꯟꯕꯨ ꯀꯌꯥꯝ ꯊꯤꯔꯗꯅ ꯇꯥꯗꯗꯒꯤꯗꯤ ꯏꯆꯦ ꯃꯦꯝꯇꯣꯟꯅ ꯍꯦꯜꯂꯦ ꯁꯛ ꯐꯖꯕ ꯀꯗꯥꯏꯗꯒꯤ ꯐꯖꯕꯅꯣ ꯃꯁꯛꯇꯣ ꯌꯣꯡꯃꯨꯁꯨ ꯃꯥꯟꯁꯤꯜꯂꯛꯂꯕꯅꯤ ꯏꯆꯦ ꯃꯦꯝꯇꯣꯟ ꯇꯥꯔꯗꯤ ꯇꯥꯗ ꯅꯪ ꯍꯥꯠꯄꯤꯖꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯅꯥꯛꯇ ꯂꯣꯠꯄ ꯀꯣꯛ ꯆꯦꯜꯂꯛꯂꯒ ꯂꯣꯏꯔꯦ ꯑꯁꯨꯛ ꯌꯥꯝ ꯂꯥꯏꯕꯁꯤꯕꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯗꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯅꯤ ꯈꯪꯕꯅ ꯐꯠ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏ ꯏꯍꯦ ꯑꯩꯁꯤ ꯏꯀꯥꯎꯏ ꯇꯧꯔꯤꯁꯤ ꯇꯥꯗꯗꯒꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯑꯩꯅ ꯁꯦꯜ ꯋꯥꯏꯕꯗꯣ ꯇꯥꯗ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯄꯥꯏꯕꯤꯈ꯭ꯔꯣ ꯑꯩꯁꯤ ꯄꯤꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯕ ꯅꯤꯡꯁꯤꯡꯂꯤꯉꯩꯁꯤꯗꯅꯦ ꯄꯨꯕꯤꯈ꯭ꯔꯣ ꯇꯥꯗ ꯌꯥꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩꯅ ꯁꯤꯡꯂꯛꯀꯅꯨ ꯍꯥꯏꯕꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝ ꯅꯪꯒꯤ ꯑꯆꯤꯟꯕ ꯁꯤꯖꯤꯟꯅꯕ ꯊꯝꯖꯤꯜꯂꯣꯃꯤ ꯀꯗꯥꯏꯗꯒꯤ ꯇꯥꯗ ꯑꯩ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄꯒ ꯉꯝꯖꯔꯣꯏ ꯄꯥꯏꯕꯤꯈ꯭ꯔో ꯑꯩꯒꯤ ꯁꯦꯜ ꯆꯤꯜꯂꯛꯂ ꯃꯇꯝꯗ ꯑꯃꯨꯛ ꯇꯥꯗꯗꯒꯤ ꯄꯨꯒꯦ ꯇꯥꯟꯖꯥꯗꯨꯗꯅꯤ ꯇꯦꯝꯕꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯅ ꯇꯥꯐꯤꯡ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯛꯄꯗꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯃꯅꯤ ꯁꯤ ꯈꯪꯂꯕꯅꯤ ꯅꯪ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯍꯥ ꯆꯪꯍꯩꯗꯕ ꯃꯐꯝꯁꯤꯗ ꯆꯪꯒꯅꯨꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯐꯝꯁꯤ ꯆꯪꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯈꯠꯅꯔꯒ ꯊꯣꯛꯈ꯭ꯔꯤꯕꯗꯣ ꯀꯔꯤꯅꯣ ꯅꯨꯄꯤ ꯁꯤꯡꯖු ꯆꯥꯅꯤꯡꯉꯦꯗꯅ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯑꯝꯕꯅꯤ ꯅꯥꯏꯅꯦ ꯀꯔꯤꯅꯣ ꯄꯔꯛ ꯊꯥꯗꯣ ꯅꯥ ꯂꯩꯔꯤꯕꯁꯦ ꯄꯔꯛ ꯊꯥꯗꯣ ꯌꯥꯝ ꯆꯥꯅꯤꯡꯂꯝꯃꯅꯤ ꯁꯤꯡꯖꯨꯗꯣ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯑꯩ ꯌꯨꯝꯗ ꯁꯨꯔꯒꯅꯦ ꯅꯕꯨꯛ ꯑꯀꯪꯕꯗꯣ ꯄꯣꯛꯈꯥꯏꯗ꯭ꯔꯤꯃꯈꯩ ꯄꯤꯖꯒꯦ ꯂꯥꯛꯑꯣ ꯇꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯅꯥ ꯐꯣꯏꯔꯒ ꯆꯤꯡꯂꯤꯕꯗꯣ ꯐꯠ ꯀꯟꯊꯣꯛꯂꯒ ꯑꯣ ꯑꯊꯤꯕꯤ ꯅꯪꯅ ꯁꯨꯕ ꯁꯤꯡꯖꯨꯗꯨꯗꯤ ꯆꯥꯅꯤꯡꯗꯦ ꯑꯣ ꯑꯊꯤꯕꯤ ꯑꯩꯅ ꯁꯨꯕ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯂꯝꯆꯠ ꯀꯥꯝꯕꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯒ ꯅꯨꯄꯥ ꯅꯍꯥ ꯈꯨꯗꯤꯡꯗꯒꯤ ꯏꯔꯥꯡ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄꯤꯁꯤꯅ ꯁꯨꯕ ꯁꯤꯡꯖꯨꯗꯨꯅꯤꯅꯦ ꯅꯪꯅ ꯆꯥꯅꯤꯡꯉꯤꯁꯤ ꯍꯥ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯟꯗꯛꯇꯤ ꯈꯪꯁꯥꯎ ꯍꯦꯛꯇ ꯁꯥꯎꯔꯒ ꯈꯨꯝꯂꯛꯂꯝꯃꯤ ꯍꯦꯔ ꯏꯆꯦ ꯃꯦꯝꯇꯣꯟ ꯋꯥꯒꯤ ꯋꯥ ꯁꯨꯝꯅ ꯍꯥꯏꯅꯁꯤ ꯑꯩ ꯀꯅꯥꯗ ꯂꯝꯆꯠ ꯀꯥꯝꯕꯤ ꯑꯣꯏꯔꯨꯕꯒꯤꯅꯣ ꯏꯆꯦꯅ ꯑꯗꯨ ꯌꯧꯅ ꯋꯥ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯕꯦꯝꯃ ꯀꯥꯝꯗꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯅꯪꯅ ꯏꯔꯥꯡ ꯇꯧꯁꯤꯟꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯆꯤꯟꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯗꯅ ꯁꯣꯜꯂꯒꯗ ꯂꯩꯔꯤꯕ ꯁꯤꯗꯕꯨ ꯅꯠꯇꯦ ꯅꯣꯡꯐꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯅꯪꯒꯤ ꯄꯣꯠꯐꯝꯁꯤꯗ ꯆꯦꯟꯗꯣꯏ ꯍꯥꯟꯅ ꯍꯦꯛꯇ ꯍꯣꯠꯅꯩꯅꯦ ꯑꯗꯨꯒ ꯑꯃꯅꯅꯦ ꯅꯪꯅ ꯊꯦꯝꯗꯅ ꯇꯧꯁꯤꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯃꯟꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯨꯠꯂꯦ ꯇꯥꯛꯂꯦ ꯅꯆꯥꯁꯨ ꯄꯥꯈꯪ ꯐꯥꯔꯤ ꯀꯩꯗꯧꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯤꯇꯁꯨ ꯂꯦꯝꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯈꯔ ꯂꯩꯔꯕꯗꯤ ꯅꯃꯧ ꯐꯪꯒꯦ ꯍꯥꯏꯔꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯃꯧ ꯑꯗꯨꯅ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯈꯪꯂꯒ ꯅꯪꯕꯨ ꯎꯁꯤꯠꯄꯤꯈꯤꯗꯧꯔꯤꯕ꯭ꯔꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯨꯠꯇ ꯇꯦꯝꯕꯗꯒꯤ ꯃꯥꯅ ꯂꯧꯔꯨꯕ ꯁꯦꯜ ꯑꯗꯨ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯇꯦꯝꯕꯗ ꯐꯠ ꯂꯪꯁꯤꯜꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯦ ꯇꯥꯗꯗꯒꯤ ꯑꯩꯅ ꯄꯨꯈꯤꯕ ꯁꯦꯜ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯡꯂꯕꯅꯤ
ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯇꯥꯗꯁꯨ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯤꯔꯛꯀꯅꯨ ꯇꯦꯝꯕ ꯇꯍꯥꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯪ ꯁꯥꯎꯈꯤꯅꯨ ꯃꯦꯝꯇꯣꯟ ꯃꯈꯥꯗ ꯇꯥꯔꯤꯕ ꯁꯦꯜꯁꯤꯡꯗꯨ ꯇꯥꯞ ꯇꯥꯞ ꯈꯨꯟꯖꯤꯜꯂꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯄꯨꯔꯝ ꯅꯥꯈꯤꯌꯥꯠꯇꯨ ꯁꯦꯠꯀꯗꯧꯏ ꯍꯦ ꯅꯨꯄꯥ ꯆꯠꯁꯤꯜꯂꯥꯎ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯁꯤꯡꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟ ꯉꯦꯛꯐꯝ ꯊꯗꯨꯅ ꯁꯤꯡꯖꯨ ꯃꯌꯥꯜ ꯑꯗꯨ ꯑꯃꯨꯛ ꯁꯣꯏꯅ ꯃꯆꯤꯜꯗ ꯁꯥꯎꯅ ꯍꯥꯏꯖꯩ ꯃꯋꯥ ꯃꯤꯠꯌꯥꯝꯕꯁꯦ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗꯒꯁꯨ ꯕꯗꯅꯥꯝ ꯄꯤꯕ ꯁꯥꯏ ꯁꯛꯊꯤꯕꯤꯁꯤꯗꯤ ꯅꯕꯨꯛꯆꯦꯜꯗꯨ ꯐꯠꯇꯕꯒꯤꯅꯤ ꯅꯁꯛꯇꯨ ꯊꯤꯔꯤꯕꯗꯣ ꯑꯩꯁꯤꯕꯨ ꯀꯔꯤꯅꯤꯅ ꯃꯥꯅ ꯈꯟꯕꯅꯣ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯕ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯂꯤꯆꯠ ꯁꯥꯖꯠꯗꯅ ꯃꯆꯤꯟꯗꯨꯅ ꯑꯩꯕꯨ ꯂꯝꯆꯠ ꯆꯨꯝꯗꯕꯤꯅꯤ ꯍꯥꯏꯕ ꯁꯥꯏ ꯈꯪꯉꯅꯤ ꯃꯇꯨꯡꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯌꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯅꯥꯅꯣ ꯈꯪꯒꯗꯧꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯂꯝꯕꯗꯒꯤ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯁꯤꯟꯊꯥ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯇꯨ ꯅꯆꯥ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕꯗꯤ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯅꯪꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯇꯨꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯕ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯟꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯍꯤ 9 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯃꯅꯤꯕꯨ ꯆꯥꯛ ꯏꯟꯕꯤꯗꯨꯅ ꯂꯩꯔꯤ ꯃꯄꯨꯔꯣꯏꯕ ꯉꯧꯗꯤ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯗꯨꯃꯛꯇꯗꯒꯤ ꯑꯉꯧꯒ ꯇꯤꯟꯅꯕ ꯃꯦꯔꯥ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯥꯕ꯭ꯔꯥ ꯅꯪ ꯇꯥꯃꯦꯔꯥꯅꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯑꯔꯨꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥ ꯆꯥꯛ ꯏꯜꯂꯝꯕꯗꯨ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕ ꯇꯥꯕꯗꯨꯗ ꯃꯈꯨꯠ ꯍꯥꯝꯂꯗꯨꯅ ꯇꯍꯥꯅ ꯊꯣꯛꯂꯛꯇꯨꯅ ꯈꯨꯝꯃꯤ ꯇꯥꯔꯦ ꯇꯥꯃꯦꯔꯥ ꯑꯣꯏꯔꯦ ꯀꯩ ꯂꯩꯔꯦ ꯇꯥꯃꯦꯔꯥ ꯃꯣꯏ ꯇꯥꯗꯤ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯃꯦꯔꯥ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯤꯡꯁꯤꯡ ꯃꯥꯡꯁꯤꯡ ꯍꯥꯏꯁꯤꯔ ꯍꯥꯏꯔꯣꯏꯁꯤꯔ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯦꯔꯥꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏ ꯇꯥꯃꯦꯔꯥ ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯁꯨ ꯌꯥꯅꯤꯌꯦ ꯑꯩ ꯃꯣꯏꯇꯥ ꯂꯥꯛꯂꯒ ꯑꯗꯨꯝ ꯇꯝꯖꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩ ꯋꯥꯁꯤ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯋꯥꯅꯣ ꯇꯥꯃꯦꯔꯥ ꯏꯇꯥꯎ ꯑꯉꯧꯗꯨ ꯃꯆꯥ ꯂꯩꯔꯕꯤ ꯃꯧ ꯑꯃ ꯄꯨꯔꯛꯇꯨꯅ ꯏꯇꯥꯎ ꯆꯥꯎꯕꯒꯤꯗ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯍꯩꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯊꯛ ꯅꯤꯛꯂꯗꯨꯅ ꯊꯥꯖꯗꯅ ꯑꯃꯨꯛ ꯍꯪꯉꯤ ꯇꯥꯃꯦꯔꯥ ꯍꯥꯏꯔꯤꯁꯤꯕꯨ ꯑꯆꯨꯝꯕꯔꯥ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯍꯥꯏꯕꯒꯗꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯏꯇꯥꯎ ꯆꯥꯎꯕꯒꯤꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ ꯇꯨꯡꯗꯒꯤ ꯃꯅꯤꯅ ꯏꯃꯥ ꯀꯥꯏꯗꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛ ꯇꯥꯗꯦ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯊꯃꯣꯏꯗꯨ ꯇꯅꯤꯛ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯅꯤ ꯃꯃꯥꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯠꯈꯤꯕꯗꯨꯗ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯋꯥ ꯀꯞꯈꯠꯂꯛꯏ ꯃꯦꯔꯥꯅ ꯐꯠ ꯃꯅꯤꯕꯨ ꯄꯝꯈꯠꯂꯒ ꯆꯠꯅ ꯃꯅꯤꯕꯨ ꯊꯦꯝꯃꯤ ꯊꯦꯝꯂꯛꯄꯗꯨꯗ ꯃꯅꯤ ꯀꯞꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯎꯕꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯪꯒꯣꯜꯗ ꯆꯥꯎꯕꯒ ꯑꯉꯧꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯧ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯉꯧ ꯂꯠ ꯇꯧꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯑꯆꯨꯝꯕꯔꯥ ꯃꯣꯏ ꯇꯥꯅ ꯃꯐꯝꯁꯤ ꯂꯩꯔꯝꯂꯤꯕꯁꯤꯅꯗꯤ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯂꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯏꯪꯕꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯋꯥꯅ ꯂꯩꯕꯗꯣ ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯑꯌꯦꯡꯕ ꯉꯝꯗꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯣꯏ ꯇꯥꯅ ꯂꯣꯏꯅ ꯂꯧꯕꯤꯔꯣꯗꯅ ꯑꯗꯨꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯪꯗ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯑꯣ ꯁꯥꯎꯒꯅꯨ ꯍꯥꯏꯔꯕꯅꯤꯅ ꯏꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯔꯛꯄꯒꯤ ꯑꯩ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯀꯦ ꯑꯩ ꯅꯣꯛꯀꯦ ꯄꯦꯟꯅ ꯑꯩ ꯅꯣꯛꯀꯦ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯉꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗ꯭ꯔꯦ ꯅꯪ ꯌꯨꯝꯗ ꯍꯜꯂꯝꯃꯨ ꯑꯩ ꯑꯌꯤꯡꯕꯤ ꯄꯨꯔꯒ ꯌꯨꯝꯗ ꯂꯥꯛꯀꯦ ꯌꯨꯝꯗ ꯔꯦꯟꯖꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯩꯗꯤ ꯂꯣꯟꯅꯕꯤ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤꯁꯨ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯣꯏꯇꯥ ꯅꯨꯄꯤꯁꯦ ꯉꯜꯂꯤꯉꯩꯗ ꯊꯤꯟꯗꯣꯛꯄꯤꯔꯨꯁꯣ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯑꯌꯤꯡꯕꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯉꯁꯥꯏꯗꯒꯤ ꯑꯩ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯏꯆꯦꯒꯤ ꯋꯥꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯑꯩꯁꯤꯕꯨ ꯏꯖꯠ ꯌꯥꯝꯅ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡꯗ
ꯌꯨꯝꯗ ꯊꯤꯡꯗꯣꯛꯈ꯭ꯔꯣ ꯀꯥꯏꯅ ꯍꯦꯟꯃꯜꯂꯦ ꯑꯗꯨꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯇꯥ ꯉꯧꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯁꯤꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅ ꯑꯌꯤꯡꯕꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯍꯦ ꯇꯧꯉꯝꯕꯤ ꯅꯪꯅ ꯁꯥꯔꯅ ꯁꯥꯁꯦ ꯏꯖꯠ ꯌꯥꯎꯏ ꯍꯥꯏꯅ ꯈꯟꯖꯕ꯭ꯔꯥ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯐꯥꯎꯕꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕꯁꯨ ꯌꯥꯏ ꯇꯥꯉꯣ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤꯁꯨ ꯇꯥꯔꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯧꯉꯝꯕꯤꯒꯤ ꯃꯤꯡꯊꯣꯜꯁꯨ ꯐꯪꯂꯦ ꯑꯁꯨꯝꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯁꯛ ꯇꯧꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯊꯣꯛꯄꯁꯨ ꯑꯩꯗꯤ ꯉꯝꯗꯤꯌꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯇꯥꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯃꯤꯒꯤ ꯆꯥꯛꯂꯨꯛ ꯃꯨꯟꯒꯤ ꯊꯧꯔꯥꯡꯂꯕꯗꯤ ꯆꯥꯛꯂꯨꯛ ꯃꯄꯨꯗꯨꯒꯤ ꯃꯤꯁꯩ ꯇꯥꯕ ꯇꯥꯕꯅꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯄꯦꯟꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤꯅꯦ ꯑꯉꯝꯕ ꯁꯦꯠ ꯁꯦꯠꯇꯅ ꯆꯥꯅꯔꯕꯅꯤ ꯅꯁꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯣ ꯁꯦꯟꯅꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯑꯔꯥꯛꯄ ꯃꯤ ꯑꯃꯅ ꯆꯥꯈꯤꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ ꯃꯍꯧꯁꯥ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯀꯥꯎ ꯊꯥꯕꯒꯨꯝ ꯊꯥꯔꯕꯅꯤꯅ ꯂꯝꯕꯤ ꯉꯥꯎꯔ ꯃꯥꯜꯂꯦ ꯍꯣ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯦ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯔꯥ ꯈꯠꯅꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯅꯤ ꯃꯥꯁꯨ ꯃꯦꯔꯥꯅ ꯄꯝꯂꯒ ꯇꯤꯡꯉꯛ ꯈꯣꯜ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯒ ꯂꯩ ꯑꯉꯧ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯂꯒ ꯂꯩ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯑꯌꯤꯡꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯝꯂꯥꯡ ꯑꯗꯨ ꯂꯥꯝꯗꯨꯅ ꯍꯦꯛꯇ ꯐꯣꯏꯔꯛꯏ ꯑꯗꯨ ꯏꯀꯥꯏꯗꯕ ꯑꯐꯥꯎꯕꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯁꯝꯁꯤ ꯂꯣꯏꯅ ꯐꯣꯏꯔꯒ ꯅꯔꯨ ꯀꯣꯛꯇꯒ ꯅꯌꯨꯝ ꯌꯧꯅ ꯀꯥꯎꯗꯅ ꯇꯥꯟꯒꯦꯅ ꯈꯪꯕ꯭ꯔꯥ ꯑꯩꯌꯣ ꯑꯃ ꯁꯝꯒꯁꯤ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯑꯣ ꯇꯥꯉꯧ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯍꯥꯠꯇꯧꯔꯦ ꯅꯪ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯌꯦꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯐꯨꯕꯗ ꯅꯪꯒꯤ ꯅꯨꯄꯥ ꯁꯥꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯔꯤꯕ ꯇꯥꯉꯧ ꯅꯪ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯌꯨꯀꯣ ꯅꯪ ꯑꯩꯅ ꯁꯤꯔꯕꯁꯨ ꯅꯪ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯌꯣ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯛꯏꯁꯤꯗꯤ ꯅꯪꯗꯤ ꯅꯇꯨꯋꯥꯟꯁꯤꯅ ꯑꯩꯕꯨ ꯐꯨꯍꯟꯅꯕ ꯄꯨꯔꯛꯄ ꯑꯣꯏꯔꯝꯃꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯅꯆꯤꯟꯗꯣ ꯄꯦꯠ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯌꯥꯝ ꯉꯥꯡꯅꯤꯡꯂꯕꯗꯤ ꯅꯪ ꯅꯆꯤꯟꯕꯥꯟꯗꯨꯗ ꯈꯨꯄꯥꯛꯁꯤꯗ ꯊꯥꯖꯤꯟꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯨꯠꯇꯣ ꯑꯌꯤꯡꯕꯤꯒꯤ ꯃꯆꯤꯟꯗꯨꯗ ꯊꯥꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯄꯅꯤ ꯈꯪꯍꯧꯗꯦ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯗꯨꯅ ꯈꯪꯁꯤꯡ ꯁꯤꯡꯊꯣꯔꯛꯂꯒ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛ ꯑꯃꯅ ꯈꯪꯊꯥ ꯊꯥꯖꯤꯜꯂꯛꯄ ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯅꯪ ꯍꯦꯟꯃꯜꯂꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯅꯨꯄꯤꯁꯤ ꯌꯥꯀꯟꯗ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯔꯕꯅꯤꯅꯦ ꯏꯁ ꯈꯨꯄꯥꯛꯅ ꯈꯖꯤꯛꯇꯪ ꯊꯥꯕꯒꯤꯔꯣ ꯅꯪꯅ ꯀꯥꯞꯁꯤꯟꯅꯔꯤꯕꯗꯣ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯪꯅ ꯑꯩ ꯐꯨꯕꯗꯨꯗꯤ ꯑꯩ ꯅꯥꯔꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯀꯣꯛꯀꯁꯦ ꯆꯤꯛꯄꯗ ꯂꯣꯏꯔꯕꯅꯤ ꯇꯥꯉꯧ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯏꯆꯦꯒꯤ ꯃꯑꯣꯡꯁꯦ ꯑꯃꯨꯛ ꯀꯥꯞꯁꯤꯟꯅꯗꯨꯅ ꯑꯌꯤꯡꯕꯤꯗꯣ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯆꯦꯅ ꯑꯩꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯐꯖꯅ ꯍꯥꯏꯅꯔꯒ ꯌꯥꯕ ꯋꯥꯁꯤꯗ ꯈꯨꯗꯦꯛꯇ ꯌꯥꯎꯏ ꯌꯦꯡꯉꯣ ꯃꯥꯅ ꯁꯝꯁꯤ ꯐꯣꯏꯕꯒꯤ ꯑꯩꯒꯤ ꯁꯝꯁꯤ ꯂꯣꯏꯅ ꯀꯦꯜꯂꯦ ꯑꯉꯧ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯞꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯗꯤ ꯉꯝꯂꯣꯏ ꯃꯣꯏꯇꯥ ꯑꯩꯗꯤ ꯉꯝꯂꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯑꯌꯤꯡꯕꯤꯕꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯗꯤ ꯃꯥ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯆꯠꯈ꯭ꯔꯣ ꯑꯁꯨꯛ ꯇꯣꯟꯕ꯭ꯔꯥ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯅꯨꯄꯥ ꯃꯈꯣꯏꯅ ꯄꯥꯝꯂꯒꯅ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯍꯩ ꯂꯩ ꯊꯠꯄꯒꯨꯝ ꯂꯩꯀꯣꯛꯇꯒꯤ ꯊꯗꯠꯄꯤꯕ ꯂꯩꯃꯟ ꯆꯜꯂ ꯃꯇꯝꯗꯅ ꯃꯐꯝ ꯈꯪꯗ ꯂꯪꯊꯣꯛꯄꯤꯈꯤꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯊꯛ ꯅꯤꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯤꯔꯥ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯑꯁꯥ ꯇꯧꯈꯤꯕꯗꯣ ꯋꯥꯍꯩꯁꯤ ꯇꯥꯅꯕ꯭ꯔꯥ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯁꯦ ꯅꯪꯕꯨ ꯊꯥꯖꯗꯨꯅ ꯏꯆꯥ ꯄꯣꯛꯇꯨꯅ ꯆꯍꯤ 9-10 ꯍꯦꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯃꯍꯩꯔꯥ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯂꯩꯅꯤꯡꯉꯦ ꯂꯩꯔꯣ ꯂꯩꯅꯤꯡꯗ꯭ꯔꯦ ꯅꯪ ꯍꯟꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯐꯖꯕꯤ ꯋꯥꯅꯤ ꯁꯤꯗ ꯑꯀꯥꯏꯕ ꯌꯥꯎꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯞꯅꯤꯡꯂꯤꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯃꯤ ꯑꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯏꯆꯥ ꯄꯤꯕꯥ ꯄꯣꯛꯇꯨꯅ ꯄꯥꯜꯂꯤꯕꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯇꯥꯟꯕꯗꯤ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ ꯑꯗꯨꯒ ꯁꯦꯡꯈ꯭ꯔꯕ ꯏꯀꯨ ꯑꯗꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗꯗꯤ ꯑꯣꯛꯇꯕ ꯃꯤꯒꯤ ꯈꯣꯡꯗꯥꯐꯝ ꯂꯩꯇꯦ ꯃꯣꯏ ꯇꯥꯅ ꯑꯇꯣꯝꯕꯤ ꯌꯥꯝ ꯄꯥꯝꯂꯕꯅꯤꯅ ꯅꯪꯒꯤ ꯑꯇꯣꯝꯕꯤꯁꯤ ꯄꯨꯗꯨꯅ ꯀꯗꯥꯏꯗꯅꯣꯃ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯨꯔꯣ ꯌꯨꯝ ꯑꯗꯨꯗꯗꯤ ꯃꯣꯏ ꯇꯥ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯌꯤꯡꯕꯤꯅ ꯁꯥꯎꯅ ꯀꯩꯅꯣ ꯇꯥꯉꯣ ꯅꯪꯅ ꯀꯩꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯕꯣ ꯌꯨꯝꯗꯣ ꯅꯪꯒꯤꯅꯤ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯅꯆꯤꯟꯗ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯌꯨꯝꯗꯣ ꯑꯩꯒꯤ
ꯅꯪ ꯂꯩꯕ ꯌꯨꯝꯗꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯏꯀꯨꯗꯨꯅ ꯂꯥꯏ ꯑꯣꯏꯈꯤꯗ꯭ꯔꯤꯉꯩ ꯏꯪꯈꯣꯜ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯟꯕꯤꯔꯝꯕꯗꯣ꯫ ꯑꯉꯧ ꯈꯨꯝꯕ ꯉꯝꯗꯦ, ꯆꯨꯝꯃꯤ꯫ ꯑꯉꯧꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ, ꯆꯠꯄ ꯉꯝꯗ ꯅꯥꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯧ ꯑꯁꯤꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯈꯤ꯫ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯏꯕꯣꯍꯜꯅ ꯄꯦꯟꯃꯟꯇ꯭ꯔꯗꯅ ꯏꯪꯈꯣꯜꯒꯤ ꯃꯃꯤꯡ ꯑꯗꯨ ꯃꯃꯧꯒꯤ ꯃꯤꯡꯗ ꯄꯥꯟꯕꯤꯔꯝꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯦꯔꯥꯗꯒꯤ ꯃꯆꯥ ꯃꯅꯤꯕꯨ ꯂꯧꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯝꯈ꯭ꯔꯦ꯫ ꯑꯉꯧꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯑꯗꯣꯝꯒꯤ ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗꯗꯤ ꯅꯍꯥꯛ ꯍꯥꯏꯕ ꯅꯍꯥꯛꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯏ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥ ꯁꯤꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯤꯔꯛꯀꯅꯨ, ꯏꯃꯥ ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯅꯨ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯆꯥ ꯑꯅꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯡꯗꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯦ꯫ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯅꯤꯅ ꯃꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯄꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯆꯥꯗꯕꯗꯤ ꯌꯥꯗꯦ, ꯂꯩꯇꯕꯅꯁꯨ ꯍꯦꯟꯖꯤꯜꯂꯛ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯛ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯁꯦꯜ ꯈꯔ ꯈꯔ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤ꯫ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯕꯅꯤ, ꯅꯍꯥꯁꯨ ꯑꯣꯏꯕꯒ ꯃꯤꯌꯥꯝꯒꯤ ꯃꯤꯇꯥꯟꯅꯐꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯁꯛ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯈꯔꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯏꯔꯥꯡ ꯐꯅ ꯇꯧꯔꯕꯁꯨ ꯃꯍꯥꯛ ꯎꯁꯤꯟꯅꯗꯦ, ꯅꯣꯡꯃꯗ ꯑꯣꯟꯁꯤꯟꯅꯔꯨꯗꯦ꯫ ꯅꯨꯄꯥ ꯀꯅꯥꯗꯁꯨ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯀꯥꯏꯍꯧꯔꯨꯗꯦ꯫ ꯃꯥꯅꯗ ꯆꯨꯝꯅ ꯆꯠꯆꯕꯒꯤ ꯋꯥꯅꯤ꯫ ꯁꯣꯝꯗꯗꯤ ꯃꯥꯕꯨ ꯌꯦꯡꯊꯤꯕ ꯄꯣꯠꯐꯝ ꯐꯝꯕꯤ ꯈꯔꯅꯗꯤ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ, ꯀꯕꯣꯛ ꯌꯣꯟꯕꯤ ꯊꯥꯔꯣꯅ ꯃꯁꯤꯒꯤ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯃꯧ ꯅꯍꯥꯁꯤꯡ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯍꯦꯛ ꯆꯪꯕ ꯎꯗꯦꯃꯤ꯫ ꯍꯅꯨꯕꯗꯒꯤ ꯅꯍꯥꯗꯒꯤ ꯅꯨꯄꯥ ꯉꯥꯛꯇ ꯍꯦꯛ ꯆꯪꯏ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯁꯨ ꯅꯣꯛꯃꯤꯟꯅꯗꯅ ꯃꯌꯥꯒꯁꯦ ꯈꯤꯒꯠꯂꯤꯕ ꯍꯩꯅꯗꯦꯗ ꯂꯥꯏꯃ꯫ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯈꯥꯏꯅꯕꯤ ꯃꯧꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯧꯔꯤꯒꯦ ꯏꯆꯦ, ꯑꯗꯨ ꯃꯔꯝ ꯆꯠꯁꯦ ꯑꯣꯛꯂꯔꯣꯏꯗꯧꯅꯤ꯫ ꯊꯥꯔꯣꯅ ꯀꯩꯅꯣꯅꯤ ꯍꯥꯏꯁꯤꯕꯣ, ꯅꯠꯇꯦ ꯁꯤꯕꯨ ꯃꯋꯥꯒ ꯈꯥꯏꯅꯔꯕ꯭ꯔꯣ? ꯈꯥꯏꯅꯔꯦ, ꯃꯋꯥꯗꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯗꯨꯅ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯒ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯃꯈꯛꯀ ꯂꯩꯕꯅꯤ꯫ ꯊꯥꯔꯣꯅ ꯑꯗꯨꯅꯅꯤꯗꯅ ꯃꯆꯥ ꯊꯥꯛꯄ ꯉꯝꯅꯕ ꯑꯣꯏꯔꯦ ꯃꯥꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯤꯗ ꯏꯔꯥꯡ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯀꯨꯏꯔꯔꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ꯫ ꯄꯥꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯆꯦ, ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯅꯕꯣ ꯍꯩꯃ ꯍꯥꯏꯅꯔꯤꯉꯩ ꯇꯧꯔꯤꯁꯦꯕꯣ꯫ ꯏꯆꯦ, ꯅꯨꯡꯁꯤꯇꯣꯝꯕꯤꯁꯦ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯍꯣꯏꯅꯦꯍꯦ, ꯅꯨꯄꯥꯁꯤꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯦꯅꯦ꯫ ꯁꯦꯜꯒꯁꯨ ꯄꯤꯅꯩꯅꯦꯁꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯏꯔꯥꯡ ꯇꯧꯗꯨꯅꯅꯦ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯅꯨꯄꯥꯁꯦ ꯑꯁꯤꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯕꯤ? ꯑꯩꯗꯤ ꯆꯪꯁꯤꯜꯂꯒ ꯃꯥꯏꯁꯤꯗꯅꯦ ꯈꯨꯄꯥꯛꯁꯤꯅ ꯑꯗꯨꯝ ꯊꯥꯖꯤꯟꯅꯤꯡꯂꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯦꯡꯕꯗ ꯀꯜꯂꯨ ꯏꯆꯦ, ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯃꯤꯌꯥꯝꯃꯥꯡꯁꯤꯗ ꯍꯦꯛꯇ ꯈꯣꯡꯒꯣꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯥꯡꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯤ ꯂꯦꯜꯂꯛꯂꯕꯅꯤ꯫ ꯃꯥꯅ ꯆꯨꯝꯅ ꯆꯠꯂꯕꯁꯨ ꯐꯠꯇꯅ ꯍꯦꯛꯇ ꯎꯕꯤꯕ, ꯃꯥꯅ ꯂꯥꯜꯂꯨꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯁꯤꯅ ꯃꯥꯕꯨ ꯂꯥꯟꯅ ꯍꯦꯛꯇ ꯎꯕꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯃꯥꯁꯨ ꯋꯥꯈꯜ ꯍꯣꯡꯂꯛꯈꯤ꯫ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯔꯨꯗ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯅꯨꯄꯥꯗꯒꯤ ꯏꯔꯥꯡ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯁꯤꯡꯕꯁꯨ ꯍꯦꯛ ꯃꯌꯥꯎꯏ, ꯁꯤꯡꯗꯕꯅ ꯑꯅꯝꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯃꯅꯤꯒ ꯂꯦꯜꯂꯛꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯤꯡꯁꯤꯡꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯔ ꯅꯤꯡꯁꯤꯡꯂꯝꯕꯗꯨ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯥꯏꯍꯟꯈ꯭ꯔꯦ꯫ ꯏꯃꯥꯕꯣ, ꯀꯩꯅꯣ ꯀꯧꯕꯒ ꯇꯥꯗ ꯇꯨꯃꯤꯟ ꯃꯪꯂꯤꯕꯗꯨꯕꯣ? ꯁꯤꯡꯖꯨ ꯂꯧꯒꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯈꯪ ꯈꯪꯅ ꯁꯤꯡꯖꯨ ꯂꯧꯒꯦꯕ? ꯍꯣꯏ, ꯀꯌꯥꯒꯤ ꯂꯧꯁꯤꯒꯦ? ꯂꯨꯄꯥ ꯑꯝꯇꯒꯤ ꯄꯤꯔꯛꯎ, ꯃꯣꯔꯣꯛ ꯁꯥꯍꯜꯂꯛꯑꯣ꯫ ꯅꯨꯡꯊꯤꯜ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯏꯁꯥꯁꯦ ꯏꯇꯟ ꯇꯜꯂꯤ꯫ ꯃꯣꯔꯣꯛ ꯁꯥꯕ ꯁꯤꯡꯖꯨꯁꯤ ꯆꯥꯔꯒ ꯏꯁꯥꯁꯦ ꯑꯝꯇ ꯇꯦꯛꯈꯠꯍꯟꯒꯦ꯫ ꯅꯍꯥꯟ ꯅꯣꯏꯅ ꯃꯣꯔꯣꯛ ꯄꯥꯝꯕꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ? ꯈꯪꯗꯦꯗ ꯏꯃꯥꯕꯣ, ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛꯁꯦ ꯆꯥꯔꯤꯃꯈꯩ ꯁꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯁꯦ ꯅꯪꯒꯤ ꯁꯤꯡꯖꯨ ꯑꯣꯏꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯃꯧ ꯑꯗꯨꯁꯨ ꯁꯦꯜ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯅꯤꯒ ꯂꯤꯟꯊꯣꯏꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯇꯥꯃꯅꯤ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯕꯗꯤ ꯌꯥꯔꯕꯅꯤ꯫ ꯏꯕꯥꯅꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯁꯦ ꯍꯥꯏꯕꯅꯣ?
nupa nangna yumgi thabak inkhang tawdana yumda dom suru suru nairaga leiri aisu thabak thiribani jugot chaba thabak pangda tawri thabak pu kaino jugot chada bai jugot chada bai di suri ba thabak tuga kusuma duga sanada bai bani wa kai wa na suraga silna kasi phanglabadi kai ganna dawri ki aduna jugot chaba sil yam phangdabo thabak thirini ai di khangdi athubida thabak ma sunaba taw aise ikoi mana yum pan khraidana giri giri takpada khangam jabani nangbu kayam liridana angang yamoi batam khra lehi gayo noi mad ngamaroi nang hek hayo sigi wafam se nakalam thamkisi tamani noi man toisibu kai mani ingangang ikoi man kai doraki masa pakhang pharabasida noi mana nupa khudingi rang tongnabase migi mangda yam phasade tamani na noi mana khra gyan tana bhaibiyo haidi migi mangda yam ikai se mani fing fing kai duling thui nang ngang dubo aigi se panghai dai sinaba nate imit sina urabani awangi ipu ito saga irang tongnabado tamani noi magi lisato athingba ma thamjibadi tungda bera karakani mani ikai nung sisu yanai sausu sauningi haribu wadusu thajaba ngamte nang naribado oidamni linthoi aigi ma da nang na badnam piba yaroi aigi ma adugum mi nate tamani aigi wase asengmani yare linthoi ibani ngasi da gyap wan ona roisi aigi ma da phatana khanba mi yenglana uba nangna aigi ma gi seba tongni bahunate yare wase swai loisilasi nangsu nangi phagado mi yengkro wahai khra do hairam laga mani taping satki linthoi mana aranba tahubaduda koidau sauningna lehowi mani mayum yoraklaga kada tumin phamdu wakal khalli aigi mabu adugumba nate aigi madi adugumba nate wazarak labi aigi mani miyamgi minok misa kaya khangduna awaba marakta machai bu yoklakibani ai imabu thasai aigi ma lamchat chumdabi nate ningsing lai mana ngang oringegi thodogado nupi ama moigi mayumda laktuna mamabu phukibado sanatombi yam sauna nungsitombi sumanga du leplaga hairi he oktabi yam tu tholau law nam cha chumjibado chumnabana samdo phoidun waraklamgi nungsitombi masu tholaktuna hairi kana nangla nungsitombi hairi se mani kari takpigadaba nang oire aigi pureibadagi irang tawsinduna selakthoi hairi base mani masu mapanda nupi amana saunu wa ngangbagi khonjel tabada imungdagi thoklaktuna thongjil panduda tumin leplaga lei kaino somna prap lakpiraga mani mkhong samnandaba wa kya ngangbiri bisibo he naran kupsinaba wa thaidorakanu nanga poipham phaminaba singna wari pumba si nana engona tamlaklabani nangna igi nipadubu nangi poipham da kaudana selakthoi haibase engona khanglaga laklabani songido lana pau tamsinbo oiramgani ai nongmata kanagumma madagi lemna selauzadi laurabasu amuk singkiba ngaktani he chintibi nasinu thinuni nang minu udana engona tamlaklabasida oidaba ka sungkhaidana oidaba nganglibana chilatuda khupak thajin khangrana nungsitombi na haisabu wamta tada sanatombi nungsitombi mangonda masamadu phoiduna pangphuda phubiri matawaduda angangoiriba mani mamana saina khangli matawodu yengba ngamda changsilaktuna sanatombi gi makhutta mayana kanna chikkibani thawdok adu ningsinglakpada mani mamabu hena nungsiba phawre mahak mamabu thazai mamana mabu zaunaba kayam wana yoglakpa adusu mahak khangi hausikti macha isauri hanagi matawko matu solabi imada noinda badana pangpida pisilaga aigi mabu lan onmata usikti madu yaroi aigi imada kalakpa mi khudingma aina lemamda tharoi luina hatkani matamna sum hawkiduna numidangi matam amu oirakle chakumdani mama masani do saksaminari mani ngasidi nahan makhaiga iman manade chaklu pangtuda phamlabasu mahak sak adudi isa sade madaududa nungsitombi na hangi imagi mania kaidore nangna ngasi sa isa sadribase nati nangbu saga nungai trabro kishidodi ma chakse isa saningdam adugini nungtil kari sasiluragi nangbo kashu jade adudi sakse khara them dan sasilo hayengdi imana nya nga leraki nga sadabu kuire numidang nya ima isa hauna thonglaga sa thokse mani nokfe tawi mamagi waduda ngayakdi tumin lei mani tapna mama da haire ma ikoisi yum honglasira
ꯅꯨꯡꯁꯤꯇꯣꯝꯕꯤ ꯉꯛꯅ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯁꯨꯝ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯏꯪꯅ ꯆꯤꯛꯅ ꯏꯃꯥꯒ ꯑꯩꯈꯛ ꯂꯩꯔꯨꯁꯤꯔꯥ? ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯈꯜ ꯏꯪꯒꯅꯤ. ꯁ꯭ꯋꯥꯏꯗ ꯃꯤ ꯐꯠꯇꯕ ꯃꯌꯥꯝ ꯃꯔꯛꯁꯤ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ. ꯅꯄꯨꯅ ꯊꯝꯂꯝꯕ ꯏꯪꯈꯣꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ. ꯁꯪꯁꯥꯔꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ. ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯃꯥꯒꯤ ꯑꯐꯕ ꯐꯠꯇꯕ ꯂꯣꯏꯅ ꯌꯥꯎꯕꯅꯤ. ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ. ꯃꯅꯤ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔ ꯃꯇꯨꯡ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯌꯣꯟꯕ ꯊꯣꯛꯈ꯭ꯔꯦ. ꯃꯅꯤ ꯋꯥꯈꯜꯗꯨ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯉꯤ. ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯃꯃꯥꯗ ꯆꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯒꯅꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ. ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯒꯅ ꯀꯝꯗꯧꯕ? ꯃꯃꯥꯁꯤꯕꯨ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯋꯥꯈꯜ ꯀꯌꯥꯅꯤ ꯃꯅꯤꯅ ꯈꯜꯂꯤꯕ. ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯅꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯏ. ꯌꯧꯔꯦ ꯃꯅꯤ. ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯕꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯥꯡꯖꯤꯟꯒꯦ ꯇꯧꯔꯝꯕ ꯃꯈꯣꯡ ꯑꯗꯨ ꯐꯠ ꯍꯟꯗꯣꯛꯇꯨꯅ ꯇꯨꯃꯤꯟ ꯅꯥꯀꯜ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ. ꯈꯨꯜ ꯂꯥꯞꯅ ꯅꯪꯒꯤ ꯅꯥꯛꯇ ꯅꯪꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯪ ꯈꯪꯐꯝꯗꯤ ꯊꯣꯛꯄꯅꯤꯀꯣ. ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊꯁꯦ ꯅꯪ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯕꯤꯗꯦ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯄꯨ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯂꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯗꯧꯒꯦ ꯇꯥꯗ? ꯅꯪꯁꯨ ꯅꯍꯥ ꯑꯣꯏꯔꯤ, ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ. ꯅꯪꯁꯨ ꯅꯨꯄꯥ ꯈꯥꯏꯅꯔꯦ, ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ. ꯏꯕꯥꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯑꯃ ꯁꯦꯝꯕ ꯌꯥꯔꯤ ꯀꯔꯤꯅꯣ? ꯀꯗꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯕꯅꯣ ꯇꯥꯗ? ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯕꯅꯤ. ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗ. ꯑꯩꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯅꯪ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯈꯟꯕ ꯌꯥꯕꯅꯤ. ꯅꯪꯅ ꯋꯥꯅ ꯂꯩꯕꯁꯤ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯇꯥꯗ, ꯑꯩꯁꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ. ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ. ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥ ꯂꯩꯕꯁꯤꯅ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯅꯤ. ꯃꯥꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯊꯦꯡꯅꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯁꯤ. ꯏꯆꯥ ꯏꯇꯣꯝꯇ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯅꯍꯥꯟꯅ ꯁꯅꯥ ꯂꯨꯄꯥ ꯇꯦꯛꯊꯕ ꯃꯈꯩ ꯁꯤꯔꯒ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯕꯁꯨ ꯌꯥꯏ ꯇꯥꯗ. ꯇꯥꯗꯒꯨꯝꯂꯕ ꯀꯌꯥꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯦꯡꯅꯗꯨ ꯂꯥꯛꯈꯤꯕ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯥꯊꯩꯗꯨ ꯂꯥꯛꯈꯤꯕꯅꯤ. ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ. ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯆꯥꯎꯔꯦ. ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯏꯃꯨꯡ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯤ. ꯅꯪꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯁꯤ. ꯇꯨꯃꯤꯟ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯅꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯏ ꯂꯩꯇꯨꯅ ꯄ꯭ꯔꯞ ꯍꯟꯈꯤ. ꯃꯤꯀꯨꯞꯇꯨꯗ ꯃꯃꯥꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ. ꯂꯤꯟꯊꯣꯏꯅ ꯍꯥꯏꯕꯗꯨ ꯆꯨꯝꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯌꯥꯝꯅ ꯋꯥꯔꯧꯔꯛꯂꯦ ꯃꯃꯥꯕꯨ. ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯤ ꯏꯃꯥ ꯑꯩ ꯂꯩꯕꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯍꯟꯗ꯭ꯔꯕ꯭ꯔꯥ? ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯤꯡꯂꯛꯏ. ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯔꯝꯗꯅ ꯍꯜꯂꯛꯂꯦ. ꯁꯣꯝꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯕꯤꯖꯣꯏꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗꯅ ꯈꯨꯝꯃꯤ. ꯇꯥꯗ, ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯕ ꯍꯧꯅꯗꯦ. ꯑꯩꯅꯁꯨ ꯑꯗꯨꯒꯨꯝꯕꯗꯨ ꯄꯥꯝꯗ꯭ꯔꯦ. ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯏꯃꯧ ꯐꯪꯂꯅꯤ. ꯏꯃꯧꯒ ꯐꯪꯂꯕꯗꯤ ꯑꯩꯁꯨ ꯑꯋꯥꯕ ꯈꯔ ꯐꯔꯅꯤ. ꯏꯆꯥ ꯏꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯑꯩ ꯂꯦꯟꯈ꯭ꯔꯒꯦ ꯈꯜꯂꯤ. ꯕꯤꯖꯣꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯥꯒꯤ ꯋꯥꯗ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯨꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯩꯖꯤꯜꯂꯨꯕ ꯉꯝꯗ꯭ꯔꯦ. ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯁꯨ ꯃꯝꯂꯤ ꯃꯔꯛꯇꯨꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯥꯡꯒꯣꯜꯗ ꯇꯨꯃꯤꯟ ꯐꯝꯂꯝꯃꯅꯤ. ꯃꯃꯥ ꯂꯥꯛꯄ ꯎꯕꯗ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ. ꯑꯩ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯍꯜꯂꯛꯑꯦ ꯏꯃꯥ ꯍꯜꯂꯛꯑꯦ. ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯏꯃꯥꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ. ꯃꯅꯤ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯃꯤꯠꯂꯨꯄꯤꯔꯥꯡ ꯏꯍꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯃꯥ ꯏꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯝꯗꯨꯅ ꯈꯣꯡ ꯊꯥꯡꯕꯗꯨ ꯉꯝꯗꯕꯗꯒꯤ ꯑꯩ ꯏꯃꯥ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯒꯦ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯊꯃꯣꯏ ꯇꯅꯤꯛ ꯍꯪꯉꯤ. ꯀꯗꯥꯏꯗ? ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ? ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯒꯤꯗꯃꯛ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯤ ꯏꯃꯥ. ꯅꯆꯥ ꯑꯩꯅ ꯏꯃꯥꯗ ꯋꯥꯔꯧꯕꯗꯤ ꯉꯝꯗ꯭ꯔꯦ. ꯁꯥꯎꯒꯦ ꯈꯜꯂꯕꯁꯨ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯅꯆꯥ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ. ꯑꯩꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯏꯃꯥ ꯅꯪꯒꯤ ꯅꯨꯡꯉꯥꯏꯒꯗꯧ ꯄꯨꯟꯁꯤꯗꯨꯗ ꯑꯊꯤꯡꯕ ꯂꯩꯇ, ꯑꯄꯟꯕ ꯌꯥꯎꯗ
ꯅꯅꯤꯡꯇꯝꯅ ꯆꯠꯆꯈ꯭ꯔꯣ ꯁꯅꯥ ꯂꯨꯄꯥꯗꯅ ꯌꯣꯝꯂꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯒꯗꯧꯕ ꯏꯃꯥꯅ ꯅꯆꯥ ꯑꯩ ꯂꯩꯕꯅ ꯃꯔꯝ ꯑꯣꯏ ꯁꯅꯥꯒꯤ ꯃꯍꯨꯠꯇ 이마게 ngaksamda sarik oina sibani ai leibana maram oi imana amanba pi setbani adu ima asidagidi ai leitrabanina imana sana siba phanglani pi ahanba phajabasu setba phanglani ma nang nungaiba punsi madi hingba phanglagadobani image wabagi matam loire karino image mani nangna ngaglim mayam adubu karino ima handaki mabok simagidi nachana imagi laman singba ngamloi dore adubu mathangi mabok haibadu leiramlabadi aina imagi na saoina poktuna imagi laman singba ngabo isake aisatlagi ma mani mama bu thaiduna satke tawi nusi dombi masagi mamangda thattuna kaidano imagi mani kaidano isana satke tawri ma isa sakhiba yaroi nang namai bu thadoktuna chakhiba yaroi ye aina asuk uiba sahi ase awaba kaya khangduna nangi asadi hinglakhibane nang leitrabadi namai di hingningba phawre nang chakhiba yaroi ye magi mani aibu khambirenu ima ai salki ai leitraba ganda imana tongning naning tawna nungai punsi madi hinglo nachai gi makha tana mafam asi leiba ngamlaroi leikai gi sungi manaba sikna aibu mapa oktabagi masani mapa na hana yingbi taw machani haina aibu he laknabda adugi maisa adu kokibada ngai amuk makha tana mina mama oktabagi masani haina mina sipon aibu raga haina gado bayapta mado ai taba ngamlaroi ma adudai salagi karino nangna ngaglibado ha karino aina kari ahilbali chatpagino nangna adugumba nama aingonda hairibado ai pumnamak ina asin tarabni ma imaga nupaduga masai wari sanawudo ai ina asin tarabni imana nachai leibagi natro atopa nupadi yum padinglabasu panba ngamda leiribdo aina potlumoiduna imagi nungay panghanda asipaw lilagpa natro imana ibu asukoy basahise lona atopa nupa kayaga mari leynaduna nupa kayadagi selawthoktuna aibu sangno yolakpa natro adum naibu yolakadabagi saruk piklingayduna aibu hatokpiramba yadabrayma adumna tawramlabadi aigi thamoisi pelamgadabani nungsi tombi punsigi ahanba oina masagi wahaiduda makhutuna masagi khazaida safu kanna khupakna thajinki nangmakna damaibu oktabini hairaba puo aibu puo ima asuk tonmu bokse ai hingmingba phauchi aibu hatokpiroi ma nacha ai hingmingba phauchi imagi mani ima lale ne imagi mani ipuroi bana mirai birabi aina mihu chauba samasa sina asumba phana chatlabasu samasa sinadi aibu chumna yengbi dine mani aina chumna chatliba makai mijing khuna yengba henjilai hairiba makai pakcharani haibagi matago nama aibu laikai khulasi lairiba miyoi sing sina maral kayasi migi nupa munge taubini migi nupada hirang taubini hiding badahai sining maral kaya ama aigonda si nongmata ima isaki awabada nakoi ne kari sari kari thai haidati nongmata swangti aduki mahut aina chatpa khongthang khuding badanam pigadabagi tawraga leibana ayambani asigumba mayam asina namaigi wakal honglakibani hoi ai nupa nahak ayadagi sel lauthoi aduba ai nongmata oktabali chatkiba leitene mani asukkoy basai ase awaba kaya samas ki minok misa kaya si kantuna imase nangi asada hinglakibani ne imagi mani khangdaba nate mamagi awaba adubu warauba hemanbana hairoidaba kaya haikibani ima nungsi tombi mapidu taithoklaga imagi mani ima lale ngasidagi ima nangna pamdaba thabak amada tawraro
ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯏꯃꯥ ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯏꯖꯠꯇꯤ ꯑꯃꯨꯛ ꯃꯥꯡꯈꯤꯕꯁꯤꯅ ꯂꯣꯏꯔꯦ ꯏꯃꯥꯅ ꯐꯅ ꯆꯨꯝꯅ ꯆꯠꯂꯕꯁꯨ ꯏꯃꯥ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯪ ꯂꯥꯜꯂꯦ ꯏꯃꯥ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯤꯕꯗꯣ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦ ꯃꯗꯨ ꯑꯩ ꯄꯥꯝꯗꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩ ꯆꯥꯎꯔꯕꯅꯤ ꯑꯩꯒꯤ ꯏꯖꯠꯁꯤ ꯌꯦꯡꯕꯤꯌꯨ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯒꯤ ꯐꯖꯐꯝꯁꯤ ꯀꯥꯏꯗꯅꯣ ꯏꯃꯥ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯏꯃꯥ ꯑꯗꯨꯝꯅ ꯇꯧꯔꯔꯣꯏ ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯒꯤ ꯏꯃꯥ ꯄꯣꯠꯐꯝ ꯐꯝꯕ ꯇꯣꯛꯄꯤꯔꯣ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯅꯆꯥ ꯆꯥꯎꯔꯦ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡ ꯄꯨꯒꯅꯤ ꯏꯃꯥ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤꯗꯤ ꯏꯖꯠ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯏꯃꯥ ꯏꯆꯥ ꯍꯤꯡꯂꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯣꯠꯐꯝ ꯐꯝꯈꯤꯗ꯭ꯔꯦ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯣꯠꯐꯝ ꯐꯝꯕ ꯍꯦꯛ ꯇꯣꯛꯈꯤꯕꯗꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯃꯔꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯇꯧꯔꯝꯕ ꯃꯤꯋꯥ ꯉꯥꯡꯅꯔꯝꯕ ꯀꯌꯥꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯅꯤꯁꯨ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯊꯤꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯈ꯭ꯔꯦ ꯃꯅꯤ ꯏꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏ ꯂꯤꯟꯊꯣꯏꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯨꯗ꯭ꯔꯦ ꯂꯤꯟꯊꯣꯏ ꯃꯥꯁꯨ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯃꯅꯤ ꯃꯥꯁꯨ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯇꯦꯛꯁꯤꯡꯗꯨ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯈꯤꯗꯨꯅ ꯃꯆꯥ ꯃꯎꯒꯤ ꯀꯨꯝꯍꯩꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯑꯉꯧ ꯍꯦꯛ ꯄꯣꯛꯆ ꯃꯆꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯂꯨꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯣꯛꯇꯕ ꯃꯆꯥ ꯃꯧ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤ ꯇꯥꯊꯤ ꯇꯧꯕꯤꯔꯝꯃꯤ ꯑꯉꯧ ꯂꯪꯖꯈꯤ ꯃꯔꯥꯜ ꯑꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯁꯤꯕ ꯉꯥꯏꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ